Pauchadi yum Ibamar Ibapau update Taujari. MLN fever Zinka, Local Crabadu, Lautunavane. Langdaval Mantri Kong Maha Lika deliver Ibung Amatagi MLA Karam Siamna fever, Zinga Adu, Mage Flex and Katper Lakte, Aina Mokana Local Crabadu, Lautunavani Hana BJP worker Napam Boboina Fong Dogre. Like I said, the Fanto Pau give me from Amada Boboina High, like I said, the Labi, Okram Romidagi, Imung the MLN Kusina Kiva, Zinga Local Crab Haribas Lautunavane. MLA की मैके दगी जिंगा लौसिन की बलाइते पॉलिटिकल की खुदों साब लंगना बखोना बदा कांग्रेस की वर्कर्स ने इंसिंदर जिंगा सिंह अदो MLA करम सियाम की थोंगाल थमजिलम बने और मिता मसाना माह की यूं कई की फिल्म का है ना सोक बदगी MLA दा वगलक पनमरम वरग मियाम की म्यूट अबोइना जिंगा दो मतिंग पांग के बनी मस्ता मिखल करिगम पर हिरम अमदद मरी लेना दे मांग हाई फुक्सल चौक सारिबा कांग्रेस की वर्कर्स ने जिंगा पी की बमता मदुदा मतिंग पांग बदी लारदन करिगम बो वफम अमदा फोंदो किद्रगा Mikhal naksilaglapu matam asta propaganda oina photorak pasi laibak thibane hiramasi ki matang da langthabal nawrep laikai gram panchayat ki pradhan e sunandana asumbaran khangdana jausilakpagi thong phajaba wale miyam ki mihut amoina thoraklaga politics ki akuwa miyengda AC asi mihut abagi mikchat thina dabalana sandok pasimak pangtabagi thongne amaromda ngarang ozoi ki worker wetback ke international singba khotpu amada karam siam ki worker irom Binodini ki jum da thamjilakna phajada po bhai wata sinarba masong Lujada Batabak Torbadu akan bamong the Kandim Tawi Anamana Fondoke. State Assembly election na free Nagalim Bisan Nathebangam UNC. Michael de Kihanba Amasung Hingsagi Tabak Torum Chatarpada Naga Miam the Sapigano. Indian election Bakal Amata na Naga Miami free Nagalim Bisan Asi Nathebangam and UNC. United Naga Council na Aire. UNC Cherolam High Indiagi Makada River Magai Sahi Maga Coding Indian election Hibasi. Havidi Lok Sabha election, State Assembly election, local body election natragana, district council election lakani masung sarkini. At the window naga political issue asi, work hiba for a trip of property, a quick political movement makasa tagigani. Naga Miamna Aman Amadana Tragana Kanagum Bada, group natragana political parties in the Kahana Kanasainava, Gian Kagan Pikitabak Satavigano. Taziki Taraganipan Bidang the Senafati district Tobu my place, Jonatongan Tongan, Mafums in the Tokiba Pam the Batogamade. One of what believes the Tasiki Taragamapanda, Dragamadi Ati Meka, what Sinjaki Mayukta, drives at the fish in the state police commander no way Kapaki. Chandan the Siki, to Smith Palace the Ta, Asiki Taragatari, the Toki Batoto Pumba, UNC in the Kange. Nagaya the Gihanba, no way Kafa, Insagi Taudo, Kamadi Ikan Tan Bagi, Taudoxing UNC, Akanbamon the Kandem Tawi Ire. Nagabiam of war you ever English and Itanagamanga the sign to give into Naga film for agreement, Jenna one about Made, session another by UNC in Apple Tauri. Social media platform Krada Sandorapa, Kaihovo World Musung Tongata, Nagamiam Tazibin Anasu, UNC in Apple Tauri. Makatarakpa Atopapau, Matana. Ukraine Galuna referring the Russiana E. Amasung, Hidalanta Cameron Holzengre. Russian President Vladimir Putin Ukraine galuna preparing the Yamlaba E. Amasung Hidak Lantak Sing Holzengre. Mas United States President Joe Biden Ukraine Gimayukta Lanzau Satanabakidamak Sam Savani and Tazare. Nongvok Ukraine the Putin the Lam Kudum Sansan Bagitapak Hogadore and the Signapa Monda Hanadagi Rusalanmi Lagambakalising Marfudra Rom side of Tun River. Ngampai area the land missing Puba trucks Amakimatak 2,000 and the daily Malkari Ponamada Hike. Ngampai the Gifang Tap and Labor Ukraine gi and Super Quadi Java City, Kharkivasi, Russian forces ki target Oigani Aina, Nongsu Laboxing analyzing the Tazare. President Putin Nongpok Ukraine ki Donetsk Amsung Luwaks Lamdamase, Manimaka State Singwari and recognized the Krabamatunda. Russian landmi lising Taragi Matak the Tazan Gre. Donetsk the landmi lising Turkrom, Luwaks the lising Mangarom Masung. Horlivka City the landmi lising Magasamangarom Tazan Gre and a Ukrainian intelligence source na Hike. Russia ki mayuk da anuva sanction kaya lag thok loduna US ke President Biden na Ukraine ki manak da Russian landmi lak amaga lising marfudra rom chai thok tuna yamna chawna military ki thawang tawba amasung e ki supply ka manung onjaliba se Ukraine da landana na bagi tabakne abasi natana atay maram amata laiti ana phangdoke masi Russia na landaba awbagi thawdok ni lantaw ge hana kanbana trabadi nangna e darkar ta de haina Biden da aike President Netogi Nongpok Tambalam Dam Chengda, Masanga Toxana Bagidamakta America Landbi, fighter jet sing Amazon helicopter sing so Estonia, Latvia Amazon, Lithuania Tazele Amazon, Russian Bangamati, leaders sing about the Akanba Sangalungi Sanction to Tamzele. Langi Airbo Fikre, Maragas the Moscow Fong Bapau, Amagi Matungina, Miram the military sin about Russian President
हाइजखिबा वफम अमा रोशन फेडरेशन काउंसिल नत्रगना पार्लियामेंट की अपर हाउस ना आया फिक्रे आरे मरी लेनबा रेजोल्यूशन अदु सेनेटर सिना मदम तो वैना सपोर्ट तौरे आइना फेडरेशन काउंसिल मसागे वेबसाइट ता थदोकिबा वरोल मदा फोंदोके mayamna janaba principal amasung international law gi makada mirebakta Russian armed forces sinana yahanna ba resolution adu Putin na pisin kibane masingarang federation council la pisin kibani mamang the lower house weba Russian state Duman Russia amasung Donbass ki lamdamani abadi Donetsk amasung Luhansk ka maru mapangi treaty sign tawna kibatu approve tawge mirebakta forces na ba aya fi kiba asna Ukraine gi mayokta yamna chong lan chatharakani ana thajaba maramna European Union EU amasung United Kingdom naso Russia ki mayokta sanction lagthokre Ukraine ki military reservists sing kawtkre Russia ki train asi nongma gi hengalakli ana phongdolan de Ukraine ki president Volodymyr Zelensky ne military reservists in khara kawkhale an lagthokre athomai mafung phara military ki thawang tawbagi darkar ti oidri ana su khangangre video ki khutang de jati ki mafum da pe ki ba paujal lamada President Zelensky nama ke order asi Operation Reserve Hive adu khaktagine masi hengthina bagi thokdok thorakpada as activate tawni amasung akanaba matam khara khaktagini ana phangdoke manhariba du mayek sena sandongna takpadi tawgide hausomiki wenati mafung fana lanmi takat bagi darkar oidre aigone Ukrainian army da amasung atai military formation singda yamna thuna ahin ba staff hapsin badarkar oi ana president aige Ukrainian armed forces ta punna lanmi lakani ka lising jangkai rom lairi amasung reserve ta lanmi lakamba ka lising ni furom so lairi NATO ki chief na diplomacy ki lambi oina khanana Russia da appeal tawkre Prithvi da khwaidagi kanba military alliance orba North Atlantic Treaty Organization NATO ki chief na Ukraine ki wathok matang da diplomacy ki lambi oina khanbiu ana nahona na appeal tawkre mirolama ki oina European security da handaki asi khwaidagi khodong thining oiba matang amane Europe amasung North America na NATO ka phunna mapangal kanna leiri amasung ana amana amapungak tok na bapuning lepli ana NATO ki Secretary General John Stoltenberg na Brussels the NATO Ukraine Commission ki akhanaba Ukraine NATO Ukraine Commission ki akhanaba mifum amapang thokla matung da phongdoke Saul khara ki mamang da NATO na masake response force hena wang ba thak da sem sara ka lehin gre warplane cham amasung samudra da jahaz samakun high alert leiri ana Stoltenberg na haike ato moinamak mara Ukraine da attack tawbagi mahut Russia na diplomacy ki lambi oina khanbada hauju thengdri ana phangdoke wathogasi gi political pambai ama puthok na dabagi dam Russia na wari sana gadavani ana NATO ki chief asina haike Ukraine the state of emergency thamjin martial lodi aujumaki oina chanadre Ukraine da landarak pu yabagi akiba leiba maramna leibak asigi sel thungki fifum ngak senanaba amade leibak miyam ingna chikna ngak tona thamba ngamna dabagi pandamda Ukraine lengar anasnan Why is that emergency lagthokre asigumba state of emergency ki special restriction asina lebak asig sel thongke fiba mamate biam iponsi ngak sen bada asogba thodang logani haina Ukrainian security official amana se phangdokre ngasi dagi hokiba state emergency asina mit kontrani ki oina lagthoki bani mathau tarabadi makhatana atop mit kontrani amaga so sangdokpa yai haire hiramasi matang the Oleksiy Danilov na tentak na phangdoki bada orikli pathong asig matang da parliament da vote laudana warep malawba mathau tai aike Lakulak liver section tarang sing as laibak asiba ingna sing ngak sen bada laibak asigi sel tungi phibam sogan dana ba amadi laibak asigi myan mathau taw bada soingam dana balakot pathorang ni haina Danny Love na makata na phangdorakle Ukraine na hojik for the myam gi mobilization amata thorang tawdre mathau tarapadi khuthak ki oiba provision sing sem tuna thaba paikat kani aike aribada content sing asigi maroi ba khara asiba paw tamjariba Manipur local news YouTube channel amadi Facebook page asidagi yangbiriba punamak pathaga sari channel asana dumta kanarabadi subscribe to be subscribe to be romoloina like and share to su kawi ga dupna po amokan thaga sari